Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau yai khumba news tagi lokhojarake Manipur police na UNLFP member Nipan Fagatkhre Thobal district land demarcation process ka mari lenana khulai paiduna kian khangalubani haiba UNLFP gi member Nipan Manipur police na Fagatkhre hairi police na faraba mioi sing adudi laisham atangba maitei Elias ningthaujau kunga mari laisang them nongpok maitei Elias sing gazet kunga daruk thongam Khangakpa maitei Elias Jatra nifuga manga thiam ningthau maitei Elias Ingocha nifuga taruk akoijam thopangba maitei Elias Thoiba kunga mari thaunaujam sugunu ngakpa Elias Yaifaba maitei kuntaruk ngasepam nongthauba maitei Elias Romeo nifu amadi sorokhaimam nganba Elias Dayananda Singh kunga taret kawi hairi makoidagi AK-47 rifles ahum AK-56 rifles ani M16 rifle ama 9mm pistol ama kapa yariba AK-47 maru chamaga nifu taret kapa yariba M16 maru kun kapa yariba 9mm maru kun gamanga mobile handset taraga taruk number thadaba Fortuner SUV 4-wheeler gari ama Fagatkhre hairi balana segi manungda Kangpokpi Imphal West District ka tainaba mafamda red buffer zone oikhibadagi lan soknariba masel gi mioi sing sathok tasin tawba yadana leirakpadagi hendoraktuna potchai puthok pusin tawba gari singdagi fawba Namfuda sel bunbagi thabak chatharakpaga loinana Imphal tamna chapol makhal kaya purakiba truck anidagi morbungda laiba ITLF ki checkpost mayada lamhenba mioi kharana namduna khamnaga chapol sing chomlap chingthaduna lohore haidi Kuki lamhenba singna chelak chenfaina duna yamla polam sing namduna chingtharaga lohobagi thawdo asing asi nungthil pung amarom tarakpada thokibani hairi Achapot sing purakiba truck animak chaka taruki gari ngaktani makoina mafam adu yausilakpada lamhenba mioi kuntra romna namduna khamlaga truck animak check tauki aduga purakliba polam singdu karino hanglakpada cake uncle chief mugdal haldiram na chingba angang sing achapot singni hairubada polam sing asi makoiga lan soknariba furuf amagi polam sing oigani haiduna ayamba saruk sing chingtharaga lahobani hairi Makoiga onsinaba ngamjadraba truck anigi driver sing Imphal tamna thoraki adubu thawdosigi pau tabadagi gamnom saparmaina PH ki team ama thawdok thokfamda changsinduna chingthauba polam sing adu gari ahumda hablaga PS tamna purakre hairi amaramda Manipur gi lifeline oriba NH2 amadi 37 ta motor vehicle gi checkpost subna tagi amamam khakta maglairagani haina All Manipur Road Transport Drivers and Motor Workers Union gi General Secretary Maimom Anil Maitai na paumising da fongdokre Manipur Gurkha Motor Workers Welfare Union yaw na ngasi MG Avenue de laiba Union gi office ta pangthopa pawgi mifam da mang hai NH2 amadi 37 ta miyam gi damak truck driver singna atopa state singdagi chana thakna ba hidak langthak yum kai sanaba machak amadi ake amogi polam kaya purakpagi lambida motor vehicle amadi traffic police na harassment pirakpagi matangda ngasi mari lenaba authority singapunna phamin aduna wari sanakre mifam adu transport director Dr. Nivedita Laren Lakpam gi office chamber da pangthokibani mifam asida Gurkha amasung Manipur gi union asigi miut singna sarugyaki mifam asina kupna khanaraba matungda NH animakta supna tagi motor vehicle gi checkpost amamam khaktamak thambada nakalani na yanaba purakibani haidi magna makhata na high truck driver singna miyang gi polam sing pusilakpada highway anisigi nagyeta lariba miyamna cooperation PBU gari driver singna su ningthi jana gari thabiu haiki numit kharani gi mamangda truck driver singbu gari gi che chang check tobagi namada khupangna thaduna phu chaiki haibagi thaudok thoki badana tana thaudo adugi video fawba social media da viral oirakibani Kautruk chingthakta kuki khulai pai basingna langi sem sabagi video thadorakre tha tarat nipan faraklaba kuki narco terrorist singi tongan balengak amagi demand tawduna chatharakpa lan asi loishinna ba handakta Ministry of Home Affairs ki mieng makhada Manipur Legislative Assembly gi legislature Oiba Kuki Maitai amadi Naga MLA sing Delhi da kauduna wari sanaduna warosin purakna ba honarabasu Kuki militant sing natatana tampakta lariba mitai tamna nongmai amadi bom kapsilakpagi thawong leptri nongmaning ni asida Imphal West District ki manung chanba kautruk ching laikai maning chingsang pareng amadi National Sport University ki chingthakta khulai matik chana paiba Kuki militant sing na mitai dalandarak na bagi sem sabagi video ama social media da Thadorakre khulai matik chana paiba Kuki militant nifu yangkhairom na makhoi gi bunker sem bagaloina landabada sizinagada khulai sing uthokpa video ama thorakpadagi Imphal West District ki manung chanba Kautruk Ekaiba khundariba khol singna numidangi matamda ahing yarektuna Kukising muthengna ba sem sakre hairi Kukising na marakta mitai singla nongmai amadi bom kapsen duna landaragli ba sida center amadi state lenga ki maikai digi action lokhatpagi mahuta khangsinna dana lairi ningsing bayai Manipur thugaina ba hotna bada achoba thaudang yariba Kuki MLA singi mathakta ngasi fawbada assembly ki speaker na action amata lokhatpa ngamdana lakhi CISF na sana amasung ganja Fagatkhre
Imphal International Airport tagi CISF na nupi amadagi sana gram 475.81 phagatkibaga loinana chahi 18 ta ngariba nupa macha amagi bag tagi ganja kg mari hena purambadagi phagatkhre. Pau asina hai ngarang numit yung mapung 10:02 rom tabada Imphal International Airport tagi CISF ki kangbu amana Delhi da chanaba honaramba nupi amadagi sana gram 475.81 phagalakkibani. Sanaga konana fagalaba nupi adu Imphal East District ki Barmapur Laljilak palaikai dagi Daneshori Mapuroiba Romeo kawi hari amaromda thasi ki kuntaru ki nungthil pung anirom tabada Imphal West District ki mafam amadagi chahi 18 ta ngairiba nupa macha ama mahangna pairakpa bag ani adu screening tawbada ganja yaure haina chignabadagi hangdoktuna yengrubada ganja kg 4.6 yaurambadagi ganja ga konana Singzamai police station da sinakre haidi Naran Sairaida CRPF personnel ani hatkhiba amadi personnel ani asopan nangkhiba thaudo aduga mari leinana NIA na Thongmin Thang Haukif amuhanna fajinkre NIA na faraga New Delhi da leiba NIA gi custody da thamlakhiba Kuki Itlf KNFMC gi hardcore member Thongmin Thang Haukif Elias Thangboi Haukif Elias Roger kuntraga nipan asi Naran Sainada CRPF personnel ani hatkhiba amadi personnel ani amana so open nanghankhiba thaudo aduga mari lenana amuhanna NIA na fakre hairi press na phangba pawgi matung inna NIA na Thongmin Thang Haukif pu wahang pahong chathaba matamda chahi asigi April 13 ta Bishnupur district ki manung chana laiba Naran Sainai maningda Kukila lauba singna CRPF ki sub inspector ama yauna personnel ani hatkhiba amadi atopa personnel ani na sohan khiba thaudo aduda chenai haiba khangmangam khibani hairi ningsingba yabadi Thongmin Thang Haukif Jun thagi tang 3 ta Imphal International Airport tagi NIA na fagat khibani